Islam da o kisa karigi chaba thingbano. Islam gi mising chaba thakpa set pahippa khibik dharma na takpa adugi matungin na oinaba honajay amasung dharma na takpa adugi matungin na chatpa pami. Islam dharma da sa chaba yahalli adubu sarta khara gi matung illi sa chaba yai haiduna sa khibik chaba yabagi yathang Islam da pide. Islam na thingba sa singi marakta o kisa si suamani masigi maram asi khangdok pachangi maram di masi yama toina hangba wahangni video sida oksa karigi Islam da thingbano haibagi matang da yengsi Quran gi surah number 2 ayat number chamaga humputrahumdoi surah number 5 ayat number 2 amasung masita sunatana ayat karo kayamrom da ningsingli madudi musalman sing halal oidaba sa chaba yade haramni halal oidaba sa hairaga khudam oina asiba sa Allah gi minga lendaba sa Allah natana atopada sinakraba sa i o kisa Islam da chaba thingi haramni haram haibadi sukya yadi haibasini asiba sa hairaga naduna siba accident da siba asina chingba su challi masiga loinana makhongna chinjak net laga setuna chaba sa sing uchek sing madusu chaba Islam na thingi o ki sadi yamna kana thingli masi Islam khakta tanate Bible da su thingli Book of Leviticus chapter number 11 verse number 7 da dharma ani gi larik ta su o ki sa chaba thingli ba asigi maru oiba maram asi kari no haibada o ki character bu yenglagani o haiba sa si tanja phangbada tha da basani haibadi phangluba pot ki bik chaba napi sing bi oigera asi ba pot oigera apum asa oigera pum tharaba asi ba hakchang oigera amang bo oigera phangluba ka chai kanagumbana haini yamna chaukatlaba laibak singda ok yamna luna nanna loi adubu ok ki lamchatudi adumak thade makhoi amana amagi amang ba chai ok amana ok amagi amang ba chai khungang amadi chaukattaba lamdamda mising ayambana open place ta mangsilli amasung madubu ok na maruoina singdoi Australia ni chingba leibakta ok pu yamna luna nanna yoknaba system tawdun thami ok pu yamna mak luna nanna thamlabusu ok ti ok ni mahusana amangba namthi hangaiba laikhom leinang marakta leiba pamba jibani ok ki sadagi yamdarbada makal humputara anaba oihalli masigi sa si charabadi mioibagi hakchangda makal mathilgi tinpu khudamoina round worm pointed worm tape worm masigi manudagi khwaidagi danger oidise tape worm ni tape worm bu Taenia solium natraga phita man batin gawi masi yamna sangi masigi tin asigi marum i da tin sinduna chatli hakchangi mafam khibik ta thungi brain da changkhrabadi brain changkhrabadi khoi kauthokpagi laina churakani heart changkhrabadi heart attack oigani aduga tin asina kaiguma mit da changkhrabadi mit tangbagi yamnamak chance le masita natana ok ki sada trichoriasis ko tin makhala masu lai masigi marum sing akhoi khajiki masada sidi thonglabusu sidi America da masigi tin asina naba mioi sing gi research ama chathaki maudagi khangmangami makoi loina oksa chaba ngaktani adubu tin asigi mateng na makoi nabani di makoi ok tu thonglaga chabane ba adubu singai gi tin asi sidabana maram moraga makoi da madugi laina du lakpani Islam da chaganu haina thingliba khudingi scientific reason lai masi tanatana okta sweat gland haibadi humang da onthokpa humang ohenba tissue yaudi kaku yaudi maramaduna ok haiba sase humang thokti maramaduna asaba matamda asabadagi hingbagi damak ok lekhomda onduna angambale humang onduna magi hakchangdagi thokidaba maramna oksa da hu yam chili oksa da yawba toxin akhoi gi liver gi oina yamna danger oi oksa charaga akhoi gi hakchangda tongsa thoina semgat pangamde adubu ma charubana hakchangda mahau yamna hengat halli amasung puk din chauthokali maramdi oksa da mahau semgatpagi material na hena jawi oksa Islam da tanate Bible su
yamna kana thingli book of Isaiah chapter number 65 verse number 2 dagi manga gi manungda oksa nakhui gi oina chabiati amangbani ngasi di scientist singna hai oksa chabana atherosclerosis oibagi high chance te science na hairi oksa regular sijinabana hypertension oihangani maramasina America gi mioi singi 50% hypertension na nai maram de mkhoi angamba loina oksa chaba ngaktani science ki mityengda prithvi da khwaidagi amangba amot pasa asi okni amangba leiba mafamda ok soidana lei ok ki lamchat amana magi spouse natraga partner na atop amaga sex torba o thengrobadi urobadi maduraga mayam harau boy western countries in the dance party amna tawi adugi aroibada sex program amasung amana amagi sidok sinjin masi karamba lamchat no masi ok chabadagi korakpani maramdi ekhoine chaba pot adugi lamchat chariba mi aduda soidan lagi ikai khangdaba sa charabadi chariba mioido ikai khangthaba toningba tauba honasani maramasing asina oksa chaba se maruiba dharma ki larik singda thingi maruina islam da thinge video subo pambi bataragadi like to view pambi dragana dislike to view channel asibu subscribe to view aduga makhal mathil gi islamic aduga informative videos phangbagi damak video si subscribe to raga bell icon du sunam sin ba kaw bi kan